कोलकाता हौजिक सागलिबा फ्लाईओवर निंखाइबदगी यामद्रबदा मियोय 13 सिरे 94 हेना सोकले चही 15 हेलब गाड़ी सिंह सोरोक्ता पुथोकपा अमदि थौबदा थिंगबा थमले हाइना ट्रांसपोर्ट डिपार्टमेंट की कमिश्नर एम लक्ष्मी कुमार ने फोंदोखरे अमदि एमएलए कुन हेनमना चीफ मिनिस्टर ओक्रम इबोबी उनदुना मिनिस्टर सिंदोकनाबा अमुका हना तक्सिनखरे मिदेंग ताबिरब सिंह तराम नोकचरी पाव संदोकना पिजरी कोलकाता हौजिक सागलिबा फ्लाईओवर ब्रिज अमा निंखाइबदगी यामद्रबदा मियोय 13 सिरे 94 हेना सोकले हाइरी तोंगान एजेंसी पावगी मतुंग इना नॉर्थ कोलकाता के गिरीश पार्क मनाक्ता लेबा विवेकानंदा फ्लाईओवर ब्रिज ngasi नुमित युंग मतुंगदा निंखाइरखिबनी मदुना मरम ओइदुना मियोय क्या ननसिनख्रे IVRCL ना इंग्लिशिंग अनिगा मापनदगी साखिबा साबा हौखिबा किलोमीटर अनि सांगबा फ्लाईओवर सिमियाम न चिनबा बरा बाजारदनी मी पुबा गाड़ी ट्रक अमदि रिक्शो कया अतेक अकाई सिंह ननसिनख्रे फायर ब्रिगेड डिजास्टर मैनेजमेंट अमदि पुलिस न चंगसिनदुना मी कनबगी थबक सथरी नेशनल डिजास्टर रेस्पॉन्स फोर्स के पर्सनल मरीफुना साबत टीम अमसु चंगसिनख्रे चीफ मिनिस्टर ममता बनर्जी सु थौदोक थोकफम द चंगसिनदुना यंगसिनख्रे थौदोक अदुबु उहौबसिंग न फोंदोरकपदा अहौब पोखाइबगी मखोल अमगा लोइनना लैमाइदा तासिनखिबगी मखोल ताबगा लोइनना मफम अदुदगी मैखु कारकपा उखी वेस्ट बेंगल गवर्नमेंट ना लैखिद्रबसिंगी इमुंगदा लुपा लाख 5 असोकपसिंगदा लुपा लाख 2 पीरगनी हाइना लाउथोखरे हौजिक ओइरिबा फिबम मस्तिदा अस्तिबा अमसुंग असोकपगी मसिंग हेंगतलबा याय हाइरी मणिपुर गाड़ी मसिंग हेंगलकपदगी खुदोंगचादबा कया थोकलिबा अस्तिगी चांग हंथनबा चही 15 हेलबा गाड़ी सिंह सोरोक्ता पुथोकपा अमदि थौबदा अथिंगबा थमले हाइना ट्रांसपोर्ट डिपार्टमेंट की कमिश्नर एम लक्ष्मी कुमार ने फोंदोखरे ngasi सेक्रेटरीट कॉम्प्लेक्स ता कमिश्नर की ऑफिस ता ISTV न्यूज का उनबा अमदा महंगना मखा तारादुना सेंट्रल अमदि स्टेट गवर्नमेंट की मखादा रजिस्टर तौबा गाड़ी खुदिमक चही 15 हेलबदी सोरोक्ता पुथोकपा अमदि थौबदा अथिंगबा थमले अथिंगबा से अप्रैल की तांग 15 दगी चनबा हौरगनी मोटर व्हीकल एक्ट 1994 की सेक्शन 94 सब सेक्शन 13 क्लोज 13 की मखादा अथिंगबा से थंबना खुदोंगचादबगी चांग हंथनबा ngमगनी विंटेज अमदि साउंड मैकेनिकल कंडीशन फरिबा गाड़ी सिंगी चही 5 अमु सांगतोकपा यागनी कैबिनेट मिफम पांगथोकलबा मतुंगदा ऑर्डर असि अप्रैल थागी तांग 15 दगी चनबा हौरगनी हाइखी नोइबा अखोगी अथॉरिटी अमना अखोगी सर्टिफिकेट सर्टिफाइड तौर कांददी अनदर 5 years 15 years की मथकता मदुमा माई लाइफ स्पैन हापसन बे अदुना त्रगदी ऑर्डिनरीली लाइफ स्पैन ऑफ व्हीकल इज फिक्स्ड एट 15 years सिनी मसी अखोगी ट्विन ऑब्जेक्टिव लेगनी अमना मसी कानबसे अमना अखोगी सोरोक्ता गाड़ी अमनबा गाड़ी मैकेनिकली साउंड होइद्रबा अदगी प्लस नॉइज पोल्यूशन गुम्बा साउंड पोल्यूशन गुम्बा लेबा मैम बसे क्रम कैसु रिड्यूस तौरगनी अदुग एट द सेम टाइम कोई गाड़ी मपानदगी अमन नकाय सेकेंड हैंड पुसलपसिंगसु क्रम कै चेक तौरगलरा न कोई मदुगी कोई वखलोंदा कोई मसे कोई प्रिस्क्राइब तौजबनी अदर मसी कोई यामना वाइडली कोई सर्कुलेट तौजरे मरी लेने डिपार्टमेंट से अदगी पब्लिक तसु कोई मसी नोटिस से कोई लोने खंगन जगरे अदुना मसे को एनफोर्स टू कोई हौजगरबनी कोई मसी की लाइफ स्पैन ऑफ द व्हीकल लाइफ से मसी प्रजा सिंगसु अदगी मरी लेने से कोऑपरेशन पीबी गदा न कोई ट्रांसपोर्ट डिपार्टमेंट कोई सातुजे ngasi numidang waram Congress Party की MLA कुनिथोय कुनहुमदोइना चीफ मिनिस्टर ओक्रम इबोबी उनदुना AICC की प्रेसिडेंट सोनिया गांधी ने लेरिबा काउंसिल ऑफ मिनिस्टर सिंदोकना नबा नुमित खरनी की ममांगदा खंगलिखिबा अदु थबक ओइना अथुब मतमदा पांगथोकनबा अमुका हना तक्सिनख्रे ISTV न्यूज न फंगबा थाजबा याबा पाव अमगी मतुंग इना हौजिक लेरिबा काउंसिल ऑफ मिनिस्टर असिदा यावरिबा मिनिस्टर सिंह फम थादोक निंगदबगी अपांबा लेरबसु मखोइबु मिनिस्टर फमदगी लौथोकदबनी हाइना कांग्रेस MLA सिंह अदुना अकनबा वाफम थमखी हाइरी हौजिक लेरिबा मिनिस्टर सिंह असि वासक लौरमदाइगी मतमदा चीफ मिनिस्टर ओक्रम इबोबीना MLA सिंह दा तामसे तंखाय तंखाय पुगनी हाइना पीखिबा थाजबदु हौजिक चही मरी हेलब फावदा थबक ओइना पांगथोकत्रे मिनिस्टर सिंह ना मखोइ फम थादोकलबदी बोट काररोय हाइबा तारगदी मिनिस्टर ओइदना लागलिबा MLA सिंह अस्तिदी करम हाइना बोट कागनी हाइबना चिंगबा वाफम सिंह चीफ मिनिस्टर दत फोंदोकी हाइरी अमरोमदा ngasi नुमिदांग
Senior Minister amagi official quarter da Minister mayam punduna watana bagi pau tab fangi ningsing bat yabadi mayam nadi dissident ni hainariba MLA sing astina Delhi da chatuna Sonia Gandhi yauna AICC gi luching basing unaduna hauzik oiriba sarkar asigi phibam Congress party gi tungda oirakpa yaba phibam loinana leiriba Minister Singhi Thabak Kutau Asina Chingba Kayagi Matangda Wakatluraba Matungda Manipur Pradesh Congress Committee gi President Oiriba Deputy Chief Minister Gakhangam Dagi MPCC gi President gi Pham Lauthokuna Saikot AC gi MLA TN Haukipu President gi Pham Hapkhibani Minister Sindok Sinjin gi Thabak Lagliba April Thagi Ahan Bachayol gi Manungda Soidana Pangthoklaba Yai Haina Thajanari SSA gi Makhada EGS tagi upgrade tauba nongna saba school sanga dringaida nong yu yaure sariba school singa si quality control taudre haina MSF na hairi aikoi lairik ningthina tamsi haiba academic campaign gi manung channa MSF headquarter gi organization secretary na Bisnupur district ki manung chanba mafam singda chatpada hairiba quality control taudaba nongna saba school singa si thengna rakhibani school singa dudi Torbung Bangla Primary School Wanguna Paching Primary School, Wathalambi Santipur Primary School, Chairel Ahalu Primary School amadi Nongda Kongnangkhong Primary School ni Manipur Sarkar Education Minister amadi ZEO na thuba matamda hairiba school sing astida midyang changduna quality laina nongna sahangadabani quality control tawdaba school building makhada matau karamna mahiroi singna larik tamgadawribano school sing asi laihori pa phibam sing asi angak papoi school sing asi karigumba fatta nungda thoklabadi Manipur Sarkar amadi mari lainaba ZEO singna daita pugadabani miyamna namthak tawduna leiri hairiba school sing asi sariba contractor asi MSF na numit nini gi manungda bhap taminana bakhanghalagli Saiton Government High School Kumbi School asi oza amadi mahiroi singna oza watpagi amadi SSA gi makhada mahiroi singna pifam thokpa uniform textbook na chingba mari lainaba singna pidabagi wafam MSF ta khangalagle mari lainaba singna athuba matamda midyang changna naba khangalagli Delhi ki Patiala House Court na mara leite haina condition yaudana thadokhraba Irom Chanu Sarmila ngasi Imphal da thunglakre Imphal International Airport ta paumi singda Sarmilana mahakpu Delhi Police na masa matomta sizana bo konai haina sirakhiba maral Metropolitan Magistrate na maral leite haina pikhiba Royal Achumbani haina phongdokhi Besides my struggle, all the people of Manipur have been fighting for this repealing of this very draconian law for almost 20 years. So it's too much for the people suffering unjustly. So people need to provoke the concerned government to repeal this very act. I hope alone from the really affected people with this very act right now. Ningsing bayai listing aniga taruki October gi tang mari da Delhi gi Jantar Mantar da Sarmilana chara henbagi khongjang changsin khibaga mari lainana ing listing aniga tara humdoi gi March gi tang mari dagi hauna Patiala House Court ta trial satharakpani amaromda Sarmilana Prime Minister Narendra Modi unaningi hairiba asi kari maram gi no haina paumi singna hangbada Prime Minister masamakta lamdam asidagi afaspa lauthu u taksingani haiki To the Prime Minister of India, I want to say your policy and program to develop the whole country is totally hollowness without the mood of happiness to have. And India become the biggest decline in happiness index at the rank of 118. So why should he shouldn't like to give happiness to this to his concerned people? Haurakliba mirol asigi naha sing masamau fana lahanna bu hona batangai fade haina hana MLA oiramba Bijoy Koijam nangasi
Palace Compound Govinda Zero Leba Pulse Fitness Arena Koba Fitness Center Mahangdopki Thoram the High Cray. Thoramadu the Mahang Makhatana. Hauzik Tabak Subagi Hainabi Lerektaba Amadi Tongan Tongan Bachinja Kaya Chasin Bana Hakchang Noikalak Panamaram Oiduna Laina Kaya Sandorapa Yabagi Akiba Labadagi. Kanana Buhonabada Fitness Center as in a Chauna Mating Oigani Haiki. Fitness Machina Manipuri Ladiva Adum Domiva Sinda Kanava Kayama Pidana Haksanga Tinjan Kajindava Anaba Yavana Wakal Numaina Kimbang Navin Mahoma Hena Saw Pigin Having Hazard Ayaki Makiki Nature. Thoramadula Saruk Yakiba Amjugi President Wangkemcha Samjaina Mating Labor Samas Ama Ohenana Bahonabada Mipung Kudimak Masamo Fana Lehen Bachangi Haiki. Pradhan Mantri Fasal Bima Yosna gi matangda Farmer Fair amangasi ICAR Complex Lamphel Pata Pangthokre KVK Imphal West na sinduna pangthokiba thoram aduda MLA L Nandakumar Atari John Tree Silong gi Principal Scientist Dr. Arun Kumar Sinha ICAR Manipur Center gi Joint Director Dr. L Prakash na chingba miyoi sing saruk yakhi Pradhan Mantri Fasal Bima Yosna haibasi Lawmi singna crop insurance policy oina yawba matamgi oina mahai marongda tarakpa laina tina amadi natural calamities tingdagi insurance phanggadaba afaba yojna ni masi Lawmi khudimak na yawba yai center na sel pirakpagi mawong su Lawmi masagi account da changlakadabani masina India da loan lawruraga singba ngamdabadagi Lawmi kya masa mathanta sizabadagi ngakthokchaba ngamjagadaba afaba yojna amani haina wanga kibastingna phongdoknaki Program Siki Matang the KVK Imphal West ki Program Coordinator Sanyaura K Ramanna Wafam Kya Fongdorakli. Crop insurance ashi tauhorabadi farmer amana adugi amang badu ma awa badu kokani haibagi pandamni aduna ngasigi tauribase koigi Pradhan Mantri Sri Modi Narendra Modi na masigi program asi mana paikhatlaga handakki low uba matam haibadi laikang si yam thokalle ikang si yam thokalle aduna asida hauraga kharif crop haibase asida hauraga asigi scheme anauba si haudokningai gi damakta si pangthokchabani aduna lawmi sing aikoi ngasi tilliba mayam busu asigumba crop insurance lay adu haujik kharif ki damakta di 1.5% to 3.5% asi Thadaraga full insurance phangani haibagi pandamni Manipurda cooperative ki phibam phagatpang ngamdriba ase chahigi oina sarkar na piba grant yamna pikpa amadi sinmi singgi tolop piba konada bana chawkhat thorang da sizanagadab senpham sing tolop oina pithokhibana ni haina Manipur State Cooperative Union ki President L Tom Pisak na ngasi Rupmahal Theater da pangthokpa Cooperative Union ki Technical Engineering Sale amadi Consultancy Service thokdokpagi thorom da haikre mahakna makha tana haikibada chahi grant oina Manipur sarkar na piriba se lupa lakh marifudra khakta oibana staff singi tolop piba konade Technical amadi Engineering Sale asina Cooperative Society singda pigdaba grant amadi subsidy pibada mapung phana yengsinbana union namasung members singda hena kanaba oigani haiki asumlaba Technical Engineering Sale ama hangadori gi maram asidi maruina aikoi Manipur State Cooperative Union gi fund matik chana laite aikoi resource laite maram aduna aikoi gi resource akoi gi income asi kitang wangna lakna bagi damakta aikoi na hariba Technical Engineering Sale ase akoi na hanglibani maruina Technical Engineering Sale asi tongan ba project kaya adegi tongan ba project kaya sing akoi gi India gi akoi national level India gi maruina India gi maru state ki tongan ba koi funding kaya lakpada matamda aikoi engineering sale sida deposit toraga masida phangakpa koi maruina 11.75% se aikoi contingency charge wena phangani adu weba taragadi aikoi Manipur State Cooperative Union se koi masi income sikhara lakani Union ki Chief Executive Officer W Komolna matam gi oina Union ki bylaws sing asti semdokpa amasung anauba hapchinba mathau tare haiki
Manipur State Cooperative Union Sinduna Pangthokhiba Thoramaduda Cooperative ki Executive Officer W Komol Hana GCO Oiramba Waining Themba Registrar Oiramba TH Manaw amadi Board of Management ki member kyana saruk yakhi DM College of Science ki Anthropology Department ta Assistant Professor Oibi Thangmai Bandagi nupi amana mioi kyadagi loan pigani haina yamlaba senpham ama khongkat khraga loan pi dabadagi JS system dana khongjang changsilakadori Manipur Press Club ta pangthokhiba paugi mifam amada JSC convener ngangom Sip Kumarna phongdokhibada chahi manga taruk astigi chahi manga taruki mamangdagi P ina khunbi kaubi assistant professor asina mahak masa Delhi da best tauba Disa Finance Crop Private Limited kauba farm amagi direct selling agent haiduna thaza halaga mioi amamamdagi lupa listing kunthradagi na lakh ani fawba loan pigani haina lokshin khraga loan pi dabani haiki mahak na makhatana assistant professor astigi mathakta khongjang kya sangsingani loinana police dasu FIR janbina ba wakalagani haiki PSC government na thu matam da mai mathak action lokot piu na tragedi koi CSO civil society organization me ang kusam naraga akan bakungjan changjang gani ha jene ko JSC gi mai kai de thamjani mai mathak da tawba ha police FIR loss tawba aduga natraga mai thabak terminate tawna ba khongjang changjang Khwairamban Thaudoki Matangda CBI bu amuk hanna thizin hannabagi matangda herozit amasung laikhidraba Sanjit ki apokpi Taratombi na thangat khiba case ki ngarang session court na investigation agency na court ta haizaraklaga di makhatana investigation tawbagi ayaba pi haina order da pallabasu CBI na di hauzik fawda laithok leishin tawduna tumina leishile amasung court ki order direction na tragadi case pairoi haina laithokre haina working committee of the apunba luf ki cherolamana hairi luf ki coordinator Marina Thokpa Cherol Amana Mamangda Union Home Minister Kiren Rijijuna National Media da Fawba case asigi anova development ki matangda yengshingani amasung herojit ki protection su pigani haina phongdokhibani adubu lamdam asigi miyam namadu uba fangdri miyam da namthak tawba oina lawi Manipur da leiriba BJP na astigumba tangkak asida tumina leiriba asig karigino miyam gi yaifanabani haibani haiduna leiriba lengak astina miyam gi yaifanaba amasung achumba thabak tawroktraba matam asidadi Apun ballup amasung miyam tumina leiroi miyam na susem saduna leibiu hairi Konthauzam Kendragi MLA ke Sarat Case Court na Konthauzam Kabui Khulgi nupi singda taba yadaba akampet nganglambagi thawong kham thengna pende haina Manipur Press Club ta paugi mifama mapangthokre Konthauzam Mamang Tribal Village Women's Society ke Secretary Chingding Liu Kamaina phongdokhibada tha se tang kun taruki numidangda khulgi kumhai ama yaururaga halakpada numidangi pung 4 makhairom tabada MLA ga loina ba gari anida lakpa Scott Singna nupi singda akampet season aduna laurambani mathangi numita MLA gi mayumda chattuna wakatlubada MLA gi loina bina ningthina tawrakide asigumba thawong asi pende mari lainaba authority na uniform set pa sing adugi mathakta action logadabani COSO singnasu wafam asibu kari leibagi haiba thidok piu chumthoklaba matungda matung tawdana ba khangangadabani thaudok asi jaliyarong jatigi mathakta usit thawoidabani haina logani masina chahi kayagi mamangdagi nusi chanana lainarakpa marida akaiba pirakpa yai haiki kabui singi nupi singida hairamiba wahi singdi itihasda ngasi phawda laihiro haba khalle haw kiba mata sahi yelongai digi sahi chama kaya digi hawmai taise leminare ini pangal leminare ini kuki leminare ini kuding mak porok kuding mak adubo asigoma wahi si nara moi haba wafam simachi thamjaningi tasengna mak pende akhoi khatang singna banate akhoi jati bu singnarira jati de singna bani habase akhoi wakhanda lauzayaba Little Master Higher Secondary School tamba mahiroi ama tamthina phuramba thawongbu MSF na hakchin lawi hayeng fawgi manungda MSF ta changjarakadabani haina loop astigi working president muktangamba mangang na phongdokre MSF ki office ta pangthokpa pawmi singa unabada mahang na makha taraduna samurong makha lekai da leiba class 10 tamliba mahiroi hidam James pu ngasi uniform setuna school karakpada Lekai asida leiba soibam amu chawamadi kakuna luchingba mioi kunlomna school gate maya dagi faraga samuro kangdebungda tamthina phurambani Ras Medi City da pukhatuna laikanari mahaki fibam luna leiri hiramasigi matangda James ki imung manungna MSF ta wakalakpadagi khongthang asil lokhatpani haiki mi kunungna gate tai phabiraga tamthina furaga manak nakpa lampa amda lamthokpiram le si parent gi side tagi su school de approach to jurba matamda ningthina responsibility lobo ngamaroi haibagi
wangang nangakpadagi akhoi MSF tam wakalakpadagi akoina chhatra samasta chingnarakpa ama oina khoi thengnajage na leibanina masi hairiba mioi asi chingchina angang sida puramba mawong si akhoi kadem yam hapjan loi maram aduna hayangmuki manungda hairiba mioi sing asi MSF head office ta changjarakuna sengtoktab taragadi akoina lokholakpa action khudimakta masa masa amadi school authority na responsibility pugadame haina akoi MSF side tagi thamjari आयुष के डायरेक्टर के लोकेंद्रो न मोंगसांगई दे लेबा ऑल एज होम दा लुपा लाख अमगी सेल गी मतेंग पांगबिरखिबा अदु सरगम गी प्रेसिडेंट बी नेता चंद्र शर्मा न लुचिंगबा टीम अमना होम गी मियोय सिंग द खुसिनखरे थरम अदु द सरगम गी एडवाइजर एस दिजेंद्र अमदी ऑल मणिपुर सीनियर सिटीजन्स वेलफेयर एसोसिएशन गी गौरव चंद्र शर्मा सुसरुक याखी सरगम गी सेक्रेटरी एम धनंजय न फुंगदोखिबदा सरगम न इसै नोंमाय गी थौरम खक्त नतना लेबा की ओइबा इशू कयादा सरुक यादुना लाकली हंदकतसु आयुष का पुल्लगा होम असिदा फ्री हेल्थ कैम्प अमसु पांगथोखी लोइनना एनवायरनमेंट अवेयरनेस प्रोग्राम सु पांगथोक्तुना मियामदा अकोइबगी फिबम की मतंगदा होंगलकलिबा कयागी मतंगदा खंगनखी तुंगदा होम असिदा लेरिबा अहलसिंगदा ngaihak पोथानबा इसै नोंमागी थोरम अमसु पांगथोखी ngasi nambolda SBI branch ama Bisnupur district ki DC Bobby Waikhom na hangdokre thoromaduda SCO Ramanan Nambolgi OCO Iboton amadi bank asigi branch manager Lukram Umananda yauna Nambol Municipal Council ki councillor amadi atay miyoy kya susaruk yaki State Bank of India Kangpokpi branch na Community Health Center Kangpokpi amasung Kangbai Christian Hospital da wheelchair tara amasung stretcher tara khusinakre थरमदु द SBI कांगपोकपी ब्रांच के मैनेजर डेविड लौबमना बैंक के सेंडोंग सिंह खुनाय अस्तिगी याइफनबगी दमक सिजनदुना मतेंग पांगनब सिजनै फनगी अवाटपा लैबा अमसुंग मतम लैतबदगी हाना ममांगदा अस्तिगुम मतेंग पांगबा ngamkhide हाइखी Corporate Social Responsibility की मखादा SBI थौबाल ब्रांच न डिस्ट्रिक्ट हॉस्पिटल थौबाल दा अनाब सिंगना सिजननबा व्हीलचेयर मंगा अमसुंग स्ट्रेचर मंगा खुदोल तमख्रे डिस्ट्रिक्ट अस्तिगी कॉन्फ्रेंस हॉल दा पांगथोखिबा थौरमदुदा DC तिरंजितना हॉस्पिटल अदुगी सुपरिटेंडेंट डॉक्टर RK दा कोलम सिंह अदु खुसिनखी थौरमदुदा SBI थौबाल ब्रांच के चीफ मैनेजर होबर्ट होबुंग PBD की मैनेजर एल धनीशोर सु सरुक याखी केवी के बिष्णुपुर उतलौना सिंधुना ngasi nongmagi oiba farmers fair and pradhan mantri fasal bima yojna gi thorom ama pangthokre utlauda pangthokiba thorom adu da hana union minister oiramba KVK gi chairman TS Chauba principal scientist RK Imotomba amadi Dr AK Sinhana chingba myo sing su saruk yakhi ममौ नुपी थोकपी नुपी अमगी नातै सादब फोटो लेकाई मियाम द येंगहलुबा चिंगाम खादगी चनम सुरेंद्रजीत की केस मरी लेनाबा पुलिसना अथुबदा चार्ज से थागतकदबनी थौदो अस्तिगी मतंगदा अचुंब वाफम पुलिसना थिदोक्तुना मियाम खंगनगदबनी हाइना सिंगजमै चिंगाम खा अपुनबा नुपी लुप लमजिंग लुप अमदी सलाई लुपना मणिपुर प्रेस क्लब ता पाउगी मिफम पांगथोक्तुना फोंदोखरे जनरल सेक्रेटरी शांति अकोइजमना फोटो क्लिपिंग अदु कनाना थागतपनो हाइबा थिदोक्तुना चेराक पीगदबनी पुलिसना अचुंब माइकैदा लेप्तुना अथुबदा चार्ज से थागतुना वाथो असे लोशनबा पामी हाइखी सुंदरजीसी मागी स्टेटमेंट सी पीरे सिंगमै पीएस दा माने पीगिबा स्टेटमेंट सी सब सब एविडेंस अखर फंगे हाबसे खोगी थाजबनी मरम मदुना मागी एविडेंस की मतु इना अखोई जेड सिंगी लेजरिबा सिंगै पीएस ना अचुंबा अखोगी स्टेटमेंट मागी कनोसे अखोगी चार्ज सी फदना इरगा अखोगी जुडिशियल इंक्वायरी तौबा कोर्ट थागप अखोई पामजै खाजिरी मनिंग लेकाइदगी ख्वाइरकपम मनिहार की मचानुपा महेश्वर न कामोंगदगी चही 19 सुद्रिबी नुपी मचा अमा मयुंगी थोंगालदगी फादुना पुखरगा नुमित मंगानी सुरबा फावबा पाव अमता खंगहलक्तना ngasi फावबा थीबा खंगदना लेरी हयेंग नुंथिल पुंग अमा फावबगी मनुंगदा नुपी मचा अस्ति पुथोरक्तबा ताराबदी लेकाइगी क्लब अमदी मेरा पाइबिस्तिंगना मखा ताबक थबक पाइखतपदा खाजिरी अमदी कामोंगी क्लब अमदी मेरा पाइबिस्तिंगना यानखरे हाइरी मणिपुर यूनिवर्सिटी की वाइस चांसलर प्रोफेसर H Nandakumar Sarma ने इबा लम कोइबगी खोंगजैदगी मिंगथोनबा लाइरिक अमा ngasi
DM College campus ta leba Dev Literature Center da phongkre thorom madu Sahitya Academy awardee KH Prakash Naharol Sahitya Premi Samiti gi President Professor P Nabachandra Susar Gyaki MU gi Professor N Arunana Lairik Asti gi masak takhi Aiba Professor Nandakumar na Lairik Asti haukiba chahi Nifurong ki mamangda malem gi mafam kya da chalubada thengnarakiba kaya adu matam adu ge black and white camera na namluba akhanaba photos sing adu dagi khara khangatuna lairik oina puthokpani Lairik asida leibak kya gi punsi mahing adu khara makhai puthoktuna haurak liba naha singda kanaba pinanaba honabani haiki Mari Suba State Level Exarium Exhibition cum Flower Show ngasidagi DM College campus ta leiba Manipur Science Exarium da hokre Manipur Science and Technology Council amadi Aquarium and Floriculture Entrepreneur na sinba thorom asi haudokpada NIC Imphal gi SIOKH Rasen DM College of Commerce के Principal TH Ibomsa Sharma Master की Director TS Surendranath Susaruk Yaki Exhibition asida Aquarium की Entrepreneur Mari amadi Floriculture गिना तरे न सरuk यारी केस राजेना मालेमदा साब की चांग हेंगलकपा असिदगी कन्नना बा पाक सन्ना उवा थाबा तंगाई फदबा अमा ओइरे पांगथोकलिबा एक्जिबिशन असida lamdam asigi oiba lei kaya utpa ngambasi achoba mai pakpani uwa hai lei thaba amadi nga yokpana mioibagi wakhal nungai hanbata natana akoibagi fibam da sukana ba fangali haiki Laisham Chinglem Bamihat Kamari Lenana Sem Kiba JAC na Sinduna Kwa Kaitel Moirang Purel Community Holda Miang Gimi Famama Pangthoktuna Mihada de Bukan Yaning the Bufungdokre Mifamaduna Police na Sathariba investigation na Mateng Pang Bagalunana Atubu Matamda Charge Tagat Namba Warep Loki Maralay Daba Miogi Imung Manung Social Boycott Tauba Compensation Namata Laudaba Loinana Asiba Hakchang Imung Manung Musung JAC Mifamama Pamlaba Matung Laubahay na Yanakre JN Manipur Dance Academy da Satharakiba Uttar Purba Sanskriti Sangam ngasi Lucian Kre Sangit Natak Academy New Delhi amasung JN Dance Academy na pun sinduna pangthokhiba festival asida awang nongpok state sing yauna ate state kaya lagi cultural troupe kaya na saruk yaki ngasti aroi banumita Tamil Nadu Mizoram Arunachal Pradesh namadi Gujarat ki nat ki oiba jagoi ishai sing utkhi Mal swap Mamangai dagi chanaduna lakpa chakpa fayeng ki khomlang laman singbagi thoramama ngasi fayeng awang lekagi angom amugi yumda pangthokre mami samsel laklaba chanabi asi mamangai matamdagi hauna atopa sagai da yum pan khrabi nupi singna mahakna ngamjaba matamda mama mapa amadi mahakpu ahanba oina khomlang pithakkiba mida laman singbu oina ngamjaba firol amadi jana thaknaba polam sing kattuna yaifa mangal nibani Thoramasi pangthokpada khomon singju wairu amadi oksana chingba changdraba yadraba polam kaya polam oina seasonary chakpa fayengi khulakpa ningthauzam toyaina thoramaduga mari leinana phongdorakpada chakpa singi matam amagi khumin katpa haibasi ngasi dinong manomagi mangshilakle chanabi asi manghanba yade haibagi wakhalonda thoram pangthokpani haiki Pathang putang degi honu chanarakpa mamagi khomlang laman singba hedna anege magi mana pupukanda home in birapa adugidam tada mapa gi mamagi ko khomlang laman singba na o mane anege yu sine tolga nasidegi di ai khoi ipagi imagi khomlang laman singdo sarge hedna khoi masa sing mayam sina mama khing sina khurummi se si ipai pudagi honu chatnaraba hoi shon chatnariba ado masi mangki ga drai so khoi nung sa thi bam so yauri ando hogi si mangdana bo so khoi dum si da nari khoi Sakhang daba khulai paibas sing ngarang nungthil pung ani makhairom taba matamda Saparmaina police station gi manung chanba Kaubru Laikhada truck amagi driver amasung handyman phakre hairi truck adu Saparmaina police na lokhatkre police amasung Assam Rifles na mioi ani adu thibagi thabak sathari Kangpokpi town amasung masi akoibada sen gidamak mi faba namduna tax lauba drug sizinabagi mayokta nupi singna Kangpokpi town gi akoibada khongchat ama chatkre angan ba ayuktagi nupi singna Kangpokpi Christian Church ta chara henduna lai khoiram laba matung town adu da furu khudimak nusi chanana leinana ba pandam da khongchat adu chatkibani mi faba lepu niyom kain tax lauba lepu mayai kaba chinjak thadu haiba placard sing paiki khunai gi mayokta leiba astigumba thabak thorom sing khudak ta thingnana ba warep su lauki
Tami chingmi apunba nupi lup ki maramda kari karam tauraga mara chetpa lup ama ohenabagi pandamda khana nainaba mifam ama chingkhulon khunda ngarang pangthokre. Mifam aduda All Manipur Tami chingmi ki President and Somon Chingkhulon Women Society ki President Mani Kabui Secretary Gaiblu Kabui susaruk yakhi. Mifam aduna matam chupada Tami chingmi ki nungse chanabagi mari tana thanadaba haina warep naki. हानादगी तमी चिंगमी की ब्रांच ओइरखिबा चिंखुलोन खुन अमुक हन्ना पाकथोक चौकथोक हन्नबा हाइनसु यानखी चांडल डिस्ट्रिक्ट की मची ब्लॉक की मनुंग चन्न लैबा थमलाई प्राइमरी स्कूल की ओजा सिंह की बैरेक टाइप क्वार्टर ngasi एडीसी चांडल की मेंबर सीएस मेसीना संगाखरे क्वार्टर असि ऑटोनोमस डिस्ट्रिक्ट काउंसिल की मखादा लिस्टिंग अनि 13 SPS स्कीम की मनुंग चन्ना लुपा लाख निफुरम चंगना स्थाबनी संगाबगी थौरम अदुदा ADC मेंबर M मोरुंगसांग मरिंग खुलगी निंगथौ सुसरुक याखी CIC वांगोई की डॉक्टर एन सुशीला की ट्रांसफर की ऑर्डर गवर्नमेंट अथुब मतमदा स्टे तौनना बंगसी वांगोई द पांगथोखिबा तोंगान बा लुप सिंगी मिफम न वारेप लौखरे अप्रैल अनि फावगी मनुंग द ट्रांसफर कक्त्रबदी मथंगी नुमितगी हेल्थ सेंटर अस्तिगी OPD थिंगलगनी हाइरी पुरुम चुंबंग प्राइमरी स्कूल गिसु वेरेक टाइप क्वार्टर मंगसी संगाखरे का निपान लेबा सोलर लाइट यावबा क्वार्टर असिसु लुपा लाख निफु चंग साखिबनी थरोमदु द एडीसी चांडल के इंस्पेक्टर NG जॉन खुलगी चीफ PR परहोय AE नोमाइथेम या स्कूल सुसरुक याखी UCM की डिस्ट्रिक्ट अफेयर्स सेक्रेटरी ओइरंबी अमदि लुपकिया की थौमी अमा ओइदुना मतम सांगना थबक तौरंबी वबगाई अवांग लेकाइदगी कांगुजम ओंबी था सनाना मनुंग मतम चादन लेखिदबदा UCM की ऑफिस दा लुप अस्ति प्रेसिडेंट एलांगबम जॉनसन ने प्रिसाइड तौदुना अवाबा फंगदोखरे फॉरेस्ट डिपार्टमेंट रिजर्व फॉरेस्ट एरिया बु चेक्शन नंगाक सेनबगी मायोक्ता चिंग कक्तुना लेबा कोथोकपा मियोय अहुम अमदी मदुदा सिजनबा गाड़ी यावना डिपार्टमेंट असना फागतुना कंपेंसेशन थियनदुना थादोखरे ngasi fagat kiba miyoy ahum adudi delalen dagi yaima panmai chahi yankhai mari namdulong dagi maniha thapa chahi humfu mari amadi nepal gi bunglung district gi hojingna chingmerong da leiba kul bahadur chahi humfudra mangani fagat laba miyoy singasina matungda astigum bathabak asti tawdana wafam phongdokhi ngarang sanjen bamda brajatabadagi yongchak pambi ma pibam thina sokre adubu thodok aduda miyoy amata asok apandi yaukidi hairi कुंतरुक सुबह सेक्टर की 13 शुबा असम राइफल्स ना बॉर्डर एरिया डेवलपमेंट प्रोग्राम की मखादा चांडल डिस्ट्रिक्ट की न्यू सैजांग खुलदा नौना साबा कम्युनिटी हॉल अमा संगाखरे अमरोमदा 5 सुबह सेक्टर की 13 शुबा बिहार ना पाउबिते गवर्नमेंट प्राइमरी स्कूल की नौना साबा चाकसंग अमसु संगाखरे 13 सुबह सेक्टर की 13 सुबह असम राइफल्स ना उखरुल डिस्ट्रिक्ट की मकान खुलदा लायंगबगी केम अमा पांगथोखरे केम अदुदा मियोय चामगा 13 रोम लायंगबगा लोइनना हिदाक लांथक सिंह सुलेम ने पीखी चीफ मिनिस्टर ओक्रम इबोविने लुचिंगबा कांग्रेस सरकार मनुंगदा हौजिक मिनिस्टर रिसफल तौगद्रा तौरोइद्रा हाइबा चपचाब खंगद्री अदुम ओइनमक ISTV न्यूज ना फंगबा पाउगी मतुंग इनदी रिसफल सोइदना तौरबा याय हाइरी मिनिस्टर रिसफल तौबा मतमदा कना कना बु लौथोकलगा करंबा MLA सिंहबु मिनिस्टर ओहेनगदबगे हाइबा चपचाब लेखाई ताद्री हाइरी सानबगी पाउ लौबिरसी मार्च की तांग कुनमंगा दगिना कुन्निपान फाउबा थाईलैंड पांगथोखिबा मरी शुबा इंटरनेशनल स्ट्रेट लिफ्टिंग एंड इंक्लाइन बेंच प्रेस चैंपियनशिप दा मैतै नुपी TS विद्यारानी देवीना KG 93 की कांगलुपता गोल्ड मेडल लौरकले हाइरी मोइरांग दा चथरिबा 5 सुबा लोकताक ट्रॉफी की ngasi सानाखिबा मैच दा M ना YFU बु पांजिल अनि अमदा माइथिबा पीखरे M की गोल अनि अदु N बोरिस अमसुंग L रोबर्ट न चनखिबनी YFU की गोल अदुना अर्नोल न चनखिबनी हयेंग अमोफाम दि ट्रुपु सानगनी उत्तराखंड की हरिद्वार दंगरांग लुशिनखिबा 13 सुबह सब जूनियर नेशनल वुशु चैंपियनशिप दा मणिपुरना ओवरऑल चैंपियन ओइरे मणिपुर टीम ना चैंपियनशिप असदा गोल कुन सिल्वर 13 अमसुंग ब्रोंज मेडल 9 लौखी अप्रैल की तांग कुन मरी दा पांगथोकदौरिबा ऑल मणिपुर फुटबॉल एसोसिएशन की लिस्टिंग अनि 13 तगिना लिस्टिंग अनि गा कुन फाउबगी थौ पुननब ऑफिस बियरर सिंगी मिखल की रिटर्निंग ऑफिसर ओइना टी पूर्णचंद्रबु खापख्रे हाइरी
April ki tang taramathoidagi na kuntra fawba Imphal da pangthokadoriba AFC D license course ki damak candidate kunmari amasung reserve candidate manga All India Football Federation na khangat khre candidate kunmari ki manungdagi report tawradraba leirabadi reserve candidate singna course asida saruk yaba yagani hairi Thangta Association Manipur na Sangit Natak Academy gi mateng galoina tha se tang kun mapan gi satharaki ba Thangta workshop ngasti huyan lalong Thangta Association gi yumnam hudrong da leiba Sanglen Delusion Kre Tharomadu da Thangta Federation of India ki Chief Advisor RK Achoba Association ki President Huidrom Prem Kumar Susaruk Yakhi All Manipur Volleyball Association ki meeting makha da sewa na chong senduna association astagi volleyball ground da team tara na group mari thokna khaidukuna tha se tang kunnipan nigi sathariba ahan state level case prize mini boys volleyball tournament ki ngasi sthana ki ba ahan semi final match da SUWC ireng bomna PYC mayang Imphal Bengulbu set ahum anida amadi ani shuba semi final match ki sthana ki bada SWYC Santipurna NYBA Naurembu set ahum anida maithiba pidna final changkri makhatana sanabagi pau boyai ningthaujam dagi phangpigani Thagachari ngasigi sanabagi pauda sepak takro All Manipur Sepak Takraw Association sinduna haingang makha laikai gi emsu ground da nupa amadi nupi team nifunipal na saruk yaduna ngasidagi tara taruk suba mini tara mapal suba sub junior amadi junior boys and girls kuntrani thoi suba men's and women state Sepak Takraw championship haukre Hautopagi thoramda Parliamentary Secretary MD Amin Shah, All Manipur Sepak Takraw Association ki President KS Dorendro, Hangang Kendra ki MLA N Biren, Nauria Pakhang Lakpa Kendra ki MLA RK Anand, Amadi Parliamentary Secretary K Megasandrasu Saruk Yakhi. Ngasi ahuba numit ki sanakiba men's open gi match ta Manipur Police Sports Club team B amadi Msuk Haingang sanaba haurumlaga nong susilakpadagi makhata ba sanaba yadabadagi lepkhre Cricket Manipur Cricket Association sinduna luang sangbam gi luang pokpa cricket stadium da team tarana group ani thokna khaidoktuna tha sigi tang mapal digi sathariba ahum suba elite cricket tournament ki ngasi sanakhiba match da YWC Langthawalna Sam Khagempalibu run taramatoida maithiba pikhre YWC Langthawalna toss ngamduna ahanba innings ki batting tawada over kunipal ga ball amada wicket loina turaga run samaga taranipal lokhi masigi pakhumda anisuba innings ki batting tawkhiba Sam Khagempalina apiba over kunthada wicket mapal turaga run samaga subna taret khak logduna match asi maithi khibani ngasi sanakhiba match asida YWC Langthawal gi sanaroi Prafulo Manina ball nifu manga da run nifu nipal logduna man of the match takre hayeng stadium asida match leiroi Lasal football Laimapopa kunpham apunba sanorilup lasana sinduna tha sigi tang tara manga dagi team kuntarungna group nipal thokna khaidoktuna Lasal ground sathariba kunmathoi suba Lasan sports meet ki late and Chandreswar Memorial 7 aside state 11 open football tournament ki ngasi sanakhiba ahanba semi final match da GSFC Kaisampatna ESO Bamdiarbu goal manga ahumda maithi biduna final sangkhre team ani mangna apiba matamda goal amata sanaba ngamdabadagi kick from penalty markna decide tobda GSFC Kaisampatna ESO Bamdiarbu goal manga ahumda maithiba pikhibani GSFC Kaisampat ki mai pakpagi goal singadu Lemba Tomba James Herojit amadi Tondonba na sanduna match asi mai pakhibani maithi khiba ESO Bamdiar gi goal ahum aduna CIS Bisorjit Johnny amadi Singtham Khombana sankhi sathariba tournament asigi ani suba semi final match hayeng WFC team A amadi WFC team B Moirangkhomga sanagani
volleyball young literature guidance program club konthokjamna sinduna club asigi volleyball ground da team tare na saruk yaduna tha asigi tang kunipal digi chathariba ahanba state level men's open volleyball tournament ki ngasi sanagadaba ahanba match ta NYBA naurem laktabadigi lamjingba team iram sifaina walk over lawkhre Anisuba match ki sanakibada BSA moidang pokna YMDO hairangwai thongbu set ahum ani taramapal kumanga tara taret taramanga kumanga tara taret amadi taramanga tara nithoida maithiba pikhre hayeng ahanba match ta Manipur Police Sports Club amadi YBA ngairangbangga sanagani anisuba match ta IGO oinam amadi NYBA naurengga sanaragani Thagachari boyaning thousam azik ngasi nong magyoy ba inga sagi paulo birasi ICAR Lampel Party Pangba Pauda Ngasigi Kwaidiki Sakiba degree Celsius Unipal Dasmik Manga Kwaidiki Ingba degree Celsius Taramari Dasmik Manga Nungshita Yauba Ising Manil Gisang Ayukta Saada Marputara Nungtilda Saada Yankai Oiki Ngasigi Nong Suki Bagisang Tarataruk Dasmik Mari Millimeter Oiki Kolkata da hauji sagaliba flyover maning khaibadagi yamdrabada mioi tara teret sire marifunipan hena sokle Chahi tara manga helaba gari sing sorokta puthokpa amadi thaubada thingba thamle haina transport department ki commissioner M Lakshmi Kumar na phongdokre amadi MLA kunhenwana chief minister Okram Ibobi unaduna minister tara sindokna na ba muka hana taksinkhre ISTV na pizba pau matang asidi loizere mijeng tabe singbu amuka na khumzari